Union Home Minister ga unakiba aduda Union Home Minister gi wakalonda Territorial Council ama pinimgi wakalon ama leibgum tahuwi maramaduna aikhoina makhatana section ba mathau tari haina kokomagi coordinator Sunil Karamna TOMTV ga akhanan unaba amada phongdokkhre Naga Santigi wari ge waroishin purakpagi matangda kokomi na kaukiba miyam gi oiba mifam lamfel pata leiba IMA gi conference hall da pangthokre warip kaya lawgadori Lamdam asida nong khajitang tabada ising isawge awaba mayoknariba si maruoina water conservation gi niyam mapung fana leitaba asinasu asoba maram ama oheli haina Manipuri University gi hanagi vice chancellor Professor H Nandakumar haikre Introduction of Peace and Non-Violence in School of Manipur haibi hiramda numit nini gi oiba training program ama ngasidagi lamfel pata leiba SERT gi multipurpose hall da hokre Laikhidraba sinmi amagi yauna FCI gi labor singi kusuman naronda loktholamba Mathai Enterprises gi mathakta akanba action lakhotkadabani haina CAFNPD Laborers Welfare Association gi Vice President Thaimai Maniva Kabuina phongdorakli Imphal West ki Malom Tulihal Makhada leiba Brilliant School gi annual day ngasi school asigi campus ta pangthokre Thoramaduda NPTC gi Assistant Director Dr. Akoizam Zalazid Amjugi President Bizoy Kakching Dabam Amade Rimski ENT Department gi Professor Dr. TH Sudhiranjan Susarukyaki Imphal West District ki manung chanba thangmai ban sinam lekai dalaiba Sinam Nodia Upper Primary School gi founder Laikhidraba Sinam Nodia Chan Singh Chamaga mapalak suba mapokumon gi palan thorom ngasi school asigi mayalo sangda pangthokre Chatliba tha sigi tang tara mapandagi kunmari fawba Mangalore da pangthokiba National Pro Muay Thai Championship lisingani tara mapanda title belts fanglakhraba lamdam asigi sanaroi Asem Tondonba Yai Malaishram amasung Jim Samje Sabam okpagi thoromama ngasi kanglaipak Mixed Martial Arts Club na sinduna Singzamai chinga makhada laiba apunba fitness center da pangthokre Taramathui Suba Manipur Legislative Assembly gi Nipalak Suba Mifam Manipur gi Governor Dr. Nazma Heptulana Indian Constitution gi Article 174 gi makhada prorok tawkre Chayol khudingi ningthokaba amadi rai numit khudingi mafam hong tuna famba mau kaithel ngasi Imphal East ki Porompat Thawan Thawal lekai da famkre CPI Manipur State Council sinduna hayang yai school da leiba MDU gi hall da United Front Sem khibage humudrani thoirak suba ningsing mifam pangthokadauri Chandel District ki manung chanba Chakpi Karong gi mafam amada ngarang numidang sakhangdaba khulai paiba singa Assam Rifles ka khothokna kre haina thajaba yaba paw mana hairi Naga Student Federation gi ani suba Federal Assembly mathang thagi tang 13 ta Chandel District ki Kapam Village da pangtholgene haina Federation asigi cherol amana hairikli Ngarang nungthil Imphal East ki khabam lamkhai gi North Point Higher Secondary School manakta leiba yum mama khanghaudana mai chaklakpada Mantri Purkhi da leiba mapan suba sectors ki Assam Rifles na mai kanmada mating pangkhre Imphal Morelambi Paringi Kudeng Thabida Bolero Karamaga DI Tatamaga Thengjinabagi Thokdokta Mioi Khara Asopan Nangkre Soklaba Singh Assam Rifles na First at P Kre Jiriba Masi Cotton Plantation da Khwaidigi Chanaba Mafamama Oire Haina Manipur Khadi and Village Industry Board ki Member Secretary Nandaibam Jugindron Haikre West Bengal ge Kolkata da sathakiba taramapalak suba Sub Junior National Wushu Championship lisingani taramapan da saruk yakiba Manipur gi sanaroi singna gold ahum silver medal ama lobangam khre Apun babodi amu oriba Naga National Council gi wakada pangthokiba mifamna Naga Nation gi apun ba ma sagat payawna warep ahum lawkhre Kumza lisingani tarani fanda Tinsukia da Bengali lon gangba Mio Singh hatpagi maralda NIN Farba Ulfage Lanmiani gi mathakta Unlawful Activities Prevention Act ki makhata sarse thangat khre Military Engineer Services ki pilot project ama oina Guwahati gi Narangi Military Station area da hanba oina plastic waste MT 1.24 season aduna lambi sembagi thabak chathaba hokre